ꯍꯥꯏ ꯑꯦꯚ꯭ꯔꯤꯋꯥꯟ ꯃꯌꯥꯝꯗ ꯉꯁꯤꯗꯤ ꯄꯦꯔꯨꯛꯀꯤ ꯀꯥꯟꯅꯕꯁꯦ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯁꯨ ꯈꯪꯉꯝꯕ ꯌꯥꯏ ꯑꯗꯣ ꯄꯦꯔꯨꯛꯁꯦ ꯀꯩꯗ ꯀꯥꯟꯅꯩ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯍꯥꯝꯕꯀꯣ ꯅꯞꯇꯣꯡ ꯐꯥꯏꯕ ꯏ ꯐꯥꯏꯕ ꯒꯦꯁ ꯀꯥꯕ ꯑꯁꯤ ꯁꯥꯊꯤꯅ ꯀꯥꯟꯅꯩ ꯃꯌꯥꯝ ꯑꯗꯣ ꯅꯣꯡꯃꯗ 3ꯂꯛ ꯁꯨꯕꯤꯔꯣ ꯁꯨꯔꯒ ꯃꯍꯤꯗꯣ ꯃꯣꯔꯅꯤꯡꯗ ꯊꯛꯄꯤꯔꯣ 3ꯂꯛ ꯕꯥꯔꯣꯗ ꯑꯃꯨꯛ ꯏꯚꯤꯅꯤꯡꯗ ꯑꯃꯨꯛ 3ꯂꯛ ꯇꯧꯔꯒ ꯁꯨꯔꯒ ꯊꯛꯄꯤꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯍꯥꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯕꯨꯛ ꯅꯨꯡꯉꯥꯏꯇꯔ ꯒꯦꯁ ꯀꯥꯕ ꯑꯉꯥꯡꯅꯤꯅ ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯈꯪꯅ ꯍꯥꯏꯔꯛꯄ ꯑꯩꯈꯣꯏꯒꯤ ꯄꯦꯔꯨꯛꯁꯦ ꯁꯨꯔꯒ ꯃꯍꯤꯗꯣ ꯄꯤꯊꯧ ꯑꯗꯨꯝ ꯈꯛꯆꯈ꯭ꯔꯅꯤ ꯍꯥꯏꯔꯛꯄ ꯑꯗꯨꯒ ꯑꯩꯅ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯉꯒꯦ ꯑꯩꯅꯀꯣ ꯑꯗꯣ ꯐꯖꯅ ꯁꯨꯔꯦ ꯁꯨꯔꯕ ꯃꯇꯨꯡꯗ ꯃꯍꯤꯁꯦ ꯂꯧꯊꯣꯛꯄꯤꯔꯦ ꯃꯍꯤꯁꯦ ꯂꯧꯊꯣꯛꯑꯒ ꯑꯉꯥꯡ ꯆꯍꯤ 5-6 ꯁꯨꯕꯗꯒꯤ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯗꯣ ꯌꯥꯝ ꯁꯥꯊꯤꯅ ꯀꯥꯟꯅꯩ ꯃꯌꯥꯝꯗꯣ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯆꯥꯃꯁ 2-3ꯒꯨꯝꯕ ꯁꯨꯝ ꯊꯛꯑꯒꯁꯨ ꯌꯥꯏ ꯌꯥꯝꯅ ꯊꯛꯇ꯭ꯔꯒꯁꯨ ꯑꯁꯤꯅ ꯑꯩꯈꯣꯏ ꯗꯥꯏꯔꯤꯌꯥ ꯍꯥꯏꯇꯥꯔꯦꯀꯣ ꯗꯥꯏꯔꯤꯌꯥꯁꯨ ꯍꯥꯏꯔꯒ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒ ꯗꯥꯏꯔꯤꯌꯥ ꯇꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯁꯨ ꯁꯥꯊꯤꯅ ꯀꯥꯟꯅꯩ ꯑꯉꯥꯡꯗꯣ ꯀꯔꯤꯒꯨꯝꯕ ꯊꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯈꯣꯏꯍꯤꯗꯣ ꯈꯤꯇꯪ ꯑꯃ ꯍꯥꯞꯄꯤꯔꯒ ꯑꯗꯨꯒ ꯃꯤꯛꯁ ꯇꯧꯔꯒ ꯄꯤꯊꯛꯄꯤꯌꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯉꯥꯡꯗꯣ ꯍꯥꯎꯅ ꯊꯨꯝꯅ ꯇꯧꯔꯒꯁꯨ ꯑꯗꯨꯝ ꯊꯛꯄ ꯌꯥꯏꯀꯣ ꯑꯗꯣ ꯍꯩꯅꯕ ꯌꯥꯎꯏ ꯍꯩꯅꯗꯕ ꯌꯥꯎꯏ ꯁꯥꯊꯤꯅ ꯀꯥꯟꯅꯩ ꯃꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯀꯥꯟꯅꯩ ꯄꯦꯔꯨꯛꯁꯤꯒꯤ ꯀꯥꯟꯅꯕꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯀꯔꯤꯒꯨꯝꯕ ꯕ꯭ꯔꯦꯟ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯁꯣꯟꯕ ꯕ꯭ꯔꯦꯟꯗ ꯀꯣ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯁꯣꯟꯕ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯌꯥꯎꯔꯒꯗꯤ ꯄꯦꯔꯨꯛꯁꯤꯁꯨ ꯁꯨꯔꯒ ꯄꯤꯊꯛꯄꯤꯌꯣꯕ ꯁꯤꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯀꯥꯟꯅꯩ ꯈꯥꯂꯤ ꯄꯦꯠꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡ ꯇꯨꯝ ꯍꯧꯒꯠꯂꯒ ꯈꯥꯂꯤ ꯄꯦꯠꯇ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯑꯉꯥꯡ ꯑꯩ ꯏꯆꯥꯅꯨꯄꯤꯁꯦ ꯄꯤꯊꯛꯄꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯄꯤꯊꯛꯄ ꯃꯇꯨꯡꯗ ꯃꯤꯅꯤꯠ ꯈꯥꯡꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥ ꯈꯣꯡ ꯍꯥꯝꯃꯝꯕꯗꯣ ꯈꯣꯡ ꯍꯥꯝꯃꯛꯇꯔꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯉꯨ ꯁꯥꯊꯤꯅ ꯀꯥꯟꯅꯕꯅꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯀꯥꯟꯅꯩ ꯃꯌꯥꯝ